Hatta Mana-Ingkhol ground the Chathariba Rak Suba state level 9 men 8 side tennis ball cricket tournament 2025-26 king SANAKHIBA TONGAN-TONGANBA MATCH-SINGDA AFI hitter Hatta MT ply SP 11 KYAMGEI AMADI MRR Hatta PAAK-KHRE Minuthong Hatta Golapati Athletic Union na Sinduna Chathariba cricket tournament asiging SANAKHIBA hanba match da AFI hitter Hatta na all is goal Mana-Ingkhol buran yankhani thoi dumai tiba pikre match adu damai PAAK-KHRE AFI hitter gi akifna ball kunma thoi da run kuntrani thoi lauduna ngamkhibagi damak man of the match ta kibada Trophy piduna punin thawatki cricket tournament asigi ngasi ani suba madi ahum suba match sanagadabada LYC kairau team na ani suba madi ahum suba match singda lineup tawkidaba maramna MT ply Mana-Ingkhol amadi SP 11 KYAMGEI team mani na mathang sina walk over fanglaga match adumai pakpa ngamkhibani loinina tournament asigi mari suba match sanakibada MRR Hatana Nurul Hakio KYAMGEI buran taranipan damai tiba biki match adu damai PAAK-KHRE MRR Hatagi yaifaba laishramna over ahum langkibada wicket ani loba ngamkhibagi damak man of the match ta dune award oina trophy khusina duna bonin thawatki